ado kari moisturizer no haibase aigi Instagram da follow tawbiba Facebook da follow tawbiba mi nadi uramgani aina ngakanda na dum story da update pijabani ahanba aina khwaidigi nungaijaba moisturizer sidi Used to be frightened, jumping from mountains, but now I'm enlightened. Hello, ngasigi video asi kharabudi thenge adu oiba taragasu aina haukiba mamangi chahi 2020 da aina season bada aigi skin ga chanagi ba season bada yam nungai na khanjakiba products khara cleanser dagi hauraga toner serum moisturizer sunscreen na chikba aina season bada nungai kibadu mayam da share tawjage aikoina sunscreen natraga makeup tawba matamda aikogi tukhong asi phunjalli aduna matam pumbada aikoina double cleansing tawbase duki matik darkar lei haina aigi haukiba mamangi video sing da su haijakre aduna ai double cleansing se adum nungdang khuding di sung soi dena tawi aduna double cleansing je tawba matamda aikoina oil based cleanser amaga haibidi thau yawba cleanser amaga water based cleanser amaga ani makse parga siznaba sibu double cleansing haina kawi ahanbada aina khwaidagi siznaba nungai kiba product asi oil based cleanser da vanilla khogi zero it clean haiba product asi haidi cleansing balm neba oil cleanser mane aduna aikoina sunscreen taiba makeup tawbani na sije haidi mai tabada sisna ba yam nungai aduna ahanba step oina sigi oil balm haidare cleansing balm si ai adum sisna jai aduga hokiba chahida sigi product sina aigi cleansing balm oina khwaidagi toina sisna ba oiki ani suba product asidi water based cleanser haibidi oil based cleanser sizna ba loiraba matungda sizna gadaba cleanser ni aduga aina khwaidagi toina sizna giba cleanser haigadi CeraVe gi hydrating cleanser sigi cleanser si normal to dry skin na sizna gadabani aduna mamangi hokiba chahida aigi skin se yamna sensitive oiba dry oiba aduga dehydrated oiba skin oigibagi maram oibana aigi sigi cleanser si sizna gi sigi cleanser si aigi skin care routine gi video sing mamangda thagatpada su aina dum sizna ba mayamna ubiramgani matang seja double cleansing loisare aduduga mathangi step da hydration lomda aina sizna ba si toner da fresh ki deep rose hydrating facial toner si sizna gi haiba toner asi ekhoi skin da yamna hydration piba haidi ising piba aduga skin da su yamna sensitive oib da sizna ba nungai ba oiki aduna sigi toner si aina yam toina sizna ba toner mo oijaki ani suba toner aina sizna ba da yam nungai kiba si Etude House ki Sanjung line ki relief toner 5.5 toner si sizna ba da sisu yamna mild oiba aduduga yamna gentle oiba toner mo oiki aduna sisu aigi 2020 favorite list da yaure mathang asidi treatment series da lazi treatment series da aina pamba product se ahum oiki kharadi ya me ama khatang hoigada bada duita zo ahum khaijarage ahan bada Gravage ki vitamin C activator serum si je ayung nutin da haidi especially summer da taibada yam nungai kai gino da masi mahi yamna lang bani na aduna ayuk da season bagi di sigi vitamin C serum se taiba yam nungai jaki aduga ani subada The Ordinary Niacinamide 10% plus zinc 1% si yamna nungaiba serum ama oiki aigi damakta di aduduga continuously ai yam toina siznaba product ama oiki kaigino da igi skin sensitive oiba aduga atopa haidi oil control taunaba sigumba mayam siznabada oiki aduga especially aina retinol siznabani na aina haidi mana makha thaba oina taibada su yamna nungaiba oiba adugi damakta aina niacinamide serum se treatment product ta yam nungai ki aduga mathangi treatment da yam nungaiba sina The Ordinary gi azelaic acid suspension 10% sisu adukki matik nungaiba treatment products ama oiki haidi aigi uring tholak pasing adagidi uring gi dark le hoba adagi skin gi texture da khara tonga ga leba adu mana jingbada even out tawda sisna ba yam nungai ki tawbada bu aina video aina di semja gi tre haidi aina video da aina taiba khotpa du bu yam hena ucha gi tre adu bu utaba targa so gi tongan ba skin care products mayam am le aina mayam da ucha ba gi khudong sa ba le hotaba aduna sigi products sisu aduma makhala mani aina yam toina sisna ba skin problem am lakpada aduna sisu treatment gi product da ahum subo oire mathang sina moisturizer da lasi moisturizer si aina yam pamjaba moisturizer ani khagoi ki moisturizer ma'am try tawgi marakta sigi ani sin hekta loisalakpada dum sida dum season ning ba hai tare ado kari moisturizer no haibase aigi Instagram da follow tawbiba Facebook da follow tawbiba mi nadi uramgani aina ngakanda na dum story da update pijabani ahanba aina khwaidigi nungaijaba moisturizer sidi Medicera cream return haiba SkinRx lab ki je adukki matik season ba nungai aduduga ma se haidi skin problem lai ba matamda dum season ba hai tare skin da yamna gentle oiba mild oiba duna season ba yam nungai ba moisturizer mo ge si je masing khang da nai season akre
Sigi moisturizer se all skin types na season ba yai haibidi normal oigera, dry oigera, sensitive oigera, adagi acne prone oigera, haidi loina bag oily oigera hai tare chahi chupa season ba da yam nungai ba moisturizer oiki ai gi damakta di aduduga haiba moisturizer asi aikoina karigumba matamda ayukta natraga nungdangda morning aduduga night cream haina khaidokpagi mahutta season adum season ba yaba moisturizer oi aduga mathagi moisturizer asidi aina hantak tasu yam inau na review pija kiba di ordinary ki natural moisturizing factor plus HA haiba moisturizer asigi matangda aina yam samlapna video amasu semjakrabani sigi moisturizer asi aikoina skin da taiba matamda haidi oily skin gumada di khajitang nungaiba watkani adubu combination normal adagi di sensitive dry skin loimba season ba yai aduga hoi moina haiba budi all skin type disease na ba yai hai adu ergasu oily skin da khajitang nungai ta ba yai adu sigi moisturizer asi su aigi medicera gi matungda aina khwaidi season ba moisturizer moiki aduga kaigino da maunda hydration su yaw ba hai tare adu extra aina boost pamba matamda sigi moisturizer se aina dum season ba moisturizer mo oiki aroiba category asidi khwaidagi maruiba skin care da hai tare ko mayam hai gi basing jo loimba maru oi dudugo CCD khwaidagi haidi akoina hiktokpa yadraba product hai tare mayam na su dum khangbiramani sunscreen se aduki mating maru oi aduna sunscreen je ai nong mata thadokte yumdagi mapan thokera tho oira imungda layer su dum ai taigi aduga aina khwaidagi pamjana season kiba sunscreen hairagadi NSA sunscreen mayam try torokpagi marakta haiba sigi sunscreen sina khwaidagi nungaiba magi texture da magi formula da adagi skin da khwaidagi nungaiba sunscreen hairagadi ai sije oire kaigino da masi sunscreen ja nambana aikoigi taibada khatang nungaitaba dumi anabana magi favorite sunscreen de thiba matam change dubu aigi damakta di aigi skin care journey da sigi NSA sunscreen jana hojik phawdi khwaidagi nungaiba oi kaigino da aigi video atopa sing da su mamangda in haijakibani magi texture formula sing je kamai tawena aduna sensitive skin oigera dry oigera oily oigera skin type khuding magna season ba yaba skin da taibada haidi sunscreen tai khangdaba irai laina serum gi type to tawraga dum chupsan gi ba sunscreen amo oi aduna agi khwaidagi pamjaba 2020 gi sunscreen haigadi sise oigani aduga anisuba agi favorite sunscreen hairagadi Innisfree gi True Care non nano sunscreen SPF 48 PA+++ haiba si non comedogenic su oi aduga aina tawbudi video de budi aina semjadri adu oi batarga su behind the scene aina haijaba aigi skin care products aina season ba khuding mak loina bag mayam da uchaba ngamdabani na sigi sunscreen je aina Instagram da Facebook da dum thagachabani aina season ba matamda adu haiba sunscreen je na khar honge eni saga compare to matamda aduna sigi sunscreen je na everyday wear oina dum season ba yai haibdi kaigino da sunscreen da yam hena pasha tang bu da khoina lining da batarga su aduna sigi sunscreen je agi favorite sunscreen oiki tawdabu maji khajik white cast lay batarga su aikoi gi skin da taipu da dum nungai dum chupsan gi aduga mathak da dum aikoina makeup kumba tawba su dum nungai ba sunscreen amoiki aduga haiba sunscreen asi non comedogenic oibanina aikoi gi uring yamna thunganba tukhong yamna phunganba adigi yamna sensitive oiba skin adugumba sing da season ba da yamna nungai sisiman mayam try to wiba yagani loishalakpada aina mayam da haijaning badi aina season ba da aingonda yam nungai ki haiduna mi khudimakta nungai gani haiba laite aina ahamba skin type ki khenabagi matungina khenaba lay aigi skin type to dry oiba sensitive oiba irritation oibagi damakta haiba product sing adu chana gibani aduga kanaguma dry sensitive oirga ju haiba product sing season matamda skin da nungai ta ba yai kaigino da skin type manaraga su aikogi skin da khenaba mayam ama laikre Maramaduna skincare products season matamda aigi skin ga chanabra haina yengaga season ba yam darkar lay skin gi journey haibasi trial and error process ni haitare haidi yabra yadabra aiga chanabra chanadabra haibu makhal yenga kanda aigi skin gi chanaba do khangakadabani aduga matam pumbada aikogi season change torpa adagi di aikogi hakchangi manungdagi ahongba lakba singba mayam jina skin type si ju change orkani chahi chupadum oiraga leite sise dum ningsing biu aduga makhata ba sigumba video sing aina season ba da nungai ba favorites products sing khangning bataragadi thagi oigera dei chahigi oigera mayamna khangning bataragadi makhada comments tawbiramu aduga haukiba mamangi chahi 2020 da somna season ba da yam nungai ba skin care products sing sisu ai khangjaningi aduna makhada comments tawbiramu. Thank you so much for watching. Bye bye.